अहानबद मरोइब पाउ बीजेपी ना मणिपुर मांगहनब होनरिबा सी अखोई मिकप थोक्तुना मणिपुर कलहौनबा पुन होटनमिनसी हाइना हानगी मिनिस्टर एंड लोकेन हाइख्रे अमदी पुया मई थाखिबगी चाही चनीगा मरफुदरा हुंदोई सुबा निंगसिंग नुमित की थौरम पुमानिल कंगलैपाकना सिंदुना नौरेमथोंगदा पांगथोखरे ख्रमजरी ISTV की मणिपुरी पाउ मिटिंग ताबरिबा सिंगबु तराम नोकचरी पाउ संदुंगना पिजरी बीजेपी ना मणिपुर मांगहनब होटनरिबा सी अखोई मिकप थोक्तुना मणिपुर कलहौनब पुन्ना होटनमिनसी हाइना हानगी मिनिस्टर एंड लोकेना नंबोल ब्लॉक कांग्रेस कमिटी ना सिंदुना लेमपोकम बाजार कम्युनिटी हॉल दा भोट सोर गरी सोर हाइबा स्लोगन गा लोइनना सिग्नेचर कैंपेन प्रोग्राम दा हाइख्रे कांग्रेस की लुचिंगबा कया यावना पांगथोखिबा थौरम अदुदा एन लोकेना मखा तारदुना बीजेपी ना इंडिया अमदि मणिपुर दा लैबाक हेक ngaglakpadagi मणिपुर की मियाम नुंगसिबा सादुना मियामदगी इ चुपतुना लाखली फुरुप मसेल नुंगसिनदना सिनबदगी हेंदोक्तुना मपालदगी चंगलकपा मियोइसिंगना मणिपुर थुगाइनबा होटनरी अखोइगी खोंगुल मुथतनबा सिनबगा लोइनना इंडियन कॉन्स्टिट्यूशन पीरिबा मियोइबगी हक फाउबा खुंगोइनदुना लाखली मियोइलिसिंग कया मयुमकई लेतना लैरिबा अमदि IDP कया नोंमनोंमगी मसा मथंत सीबा हेंगलकली असिगुंबा तंजा सेदा मणिपुर कलहौनबा अमदि बीजेपी दगी कंजनबा अखोइ पुन्ना होटनमिनबगी तंजा यौरकले हाइखी प्रजा मियाम दा अखोइना नोनदबा पोतो अखोइना मखोइना नोलगा वोट पीबगी सिस्टम से मसै हे तौरिगैदि उसेल लोइबा मखोइना अदुना पुनमक अखोइ थौना लैसी लिंजेल लैसी अदुना नत्रगदि अखोइ पुनमक इथक्ता नेकपा अदुना अखोइगी लौचा सिंजा कादबगा खुट थिंजलप काइबसे अखोइ सोइदबदि पोचमा उजी पाम तो जो अनि तो जो अखोइ पाइबा पैसा दो अदुदा आशोक अनमा येपने अदुगी मखादा सैतमे जेतेना अमा थारिने अदु अतै यमौ नते अचुंबने जोय ओय हाइरिमनेबा ओइदा पादा थोकसि ngang किनी अचुंबा हाइबसिना अखोइ नोंमनोमगी मयक सेंबा प्रजा मियामगी अदुगुंबा खोलाउजो दुमक लाकनी अदुना अखोइ पुनमक्का निंगहन बिबा तौबीदना ngasi lengbidagriba khwai punamna chilaba thina अखोइगी नंबोल ब्लॉक न सिंजरिबा सिगुंबा बोर्ड हुरानबा फम थादु हाइबा सिगुंबा कैंपेन ता लेंबिरबा मयाम पुनमको अमुक कहन थागतबगा लोइनना मयाम पुनमको खोइरमजरी MLA TS लोकेशन हौकिबा चाही कया सिदा बीजेपी ना सेंटर अमदि मणिपुर दा लेंगाकलकपदा फंगलिबा कानाबासी अखोइ मसेल हातोक नहनबा अखोइगी हकमतपा अमदि मणिपुर थुगाइना होटनबा नतना कानाबा करिसु लेते लाकदबा मतम पोंबदा मियामना बीजेपी बु परा तंबिबा तंगाइ फदे बीजेपी ना इंडिया दा मतिक मयाइ पाइरिबा सिदि बोट हुरालगा पाइखिबने ngasi मालेमगी मफम सिनबा थुंगना बीजेपी ना बोट हुरालगा लेंगाकपनि हाइबसी नोंमनोंमगी मयेक सिंगलखले हौजिक मणिपुर दा थमलिबा प्रेसिडेंट रूल असी असेंगबदी बीजेपी रूल नि हाइना मराल सिरदुना बीजेपी ना मणिपुर दा लैरिबा मियामबो अपंगबा करिसु खंगदबा ओइना लौरिबा असेगे चपचाबा पाउखुम अखोइ खुदिंगमकना मतम चाना पिनबा होटनमिनरसी हाइखे अचुमरदि काकतगनु अरांदो दिना थोपि हाइनसी सिग्नेचर कैंपेन ला फै राहुल गांधी जिना लाइना करोड़ कया रो भाई जुगा मत पोतर मथुरी जी पिजी दे रमोरा नंबर एसिदसु इंडिया पाकिस्तान टाइप ऑफ हो दे लेते सेक्शन दियो सिनाजी क्योंकि ये प्रेसिडेंट लगे से बीजेपी की प्रेसिडेंट उनको लेगा जाति पुल उसको हाइकोन मनु ले तीन खंबा बीजेपी पार्टी ना खंबनी को काबिल को हाइकोन मनु ले तीन लो अदुको चामनी में पुल ले जाति पुल हो ना खंगा हमारा रो में से हाकोन ना रो लोशन रो अंग मन ये आगे हर ये में तोपो कंबा बीजेपी पार्टी को मणिपुर मरु तमदी हिम्मई के कारण पुवारीगे अमंबा नुमित हाइना खंगनबा पुया मई थाखिबगी चाही चनीगा मरफुदरा हमदोय सुबा निंगसिंग नुमित की थौरम पोमानेल कंगलैपाकना सिंदुना नौरेम थुंगलैबा युमनाम केशो कम्युनिटी हॉल दा पांगथोखरे थौरम अदुदा कंगलामई की प्रेसिडेंट वाई लेरिक्लेमा KIL की प्रेसिडेंट RK सनाहनबी CLK की प्रेसिडेंट CH पाकपी चनु नचिंगबना मरोइबा मेसिंग ओइना सरुक्याखे थौरंगा मरी लेना अकोमलुप कंगलैपा की प्रेसिडेंट सोराइसम संजितना लेसिंग अमगा चात्रेट कुंट्रानिथोय मेरागी तरातरेटनी पानबा नुमित असिदा भगवान दास बारनदास अमदि शांतिदास न खुजल थौरांग तौदुना मतम अदुगी निंगथौ पामहैबदा इनसिंदुना खुनाई अदुगी पुकै लनगै मित नाकोंग ओइगदौरिबा पुयाबु कंगला उट्रा ममांगदा मै थाखिबबु नौहौना निंगसिंदुना अमंबा नुमित हाइना नुमित असे पांगथोकपने ngasiगी नुमित असेदा लमदम असेदा हराव कुमै अमता तौबिगनु हाइखे पुनिंग
वाबा पुनिंग वाखल नुंगाइतबा अखोई खुनाय असिबु मनिंग हलनबा होनखिबा नुमित असिबु अखोइना मतम चही खरगी ममांगदा अकोमलु कंगलै पाकना सिंजबनी अदुबु अपुनबा पुमानिल हाइदना तोंगान तोंगानबा लुप मयाम अमा पुल्लकांदा हाइरिबा थौरम असि मखा ताना अखोइ पांगथोकचरगा लाक्चबनी अदुना नुमित असिना लाकपदा नुमित असिदा अखोइ ममांग थक्तगी हौरकांदा अखोइगी नुमित असिदा हराव कुमै मखल अमत्ता इसै नोंमाय लीला ड्रामाना चिंबा मखल अमत्ता खुनाय असिदा हाइरिबा नुमित असिददी पांगथोकपिदनबा हाइजरगसु लाई ngasisu मखा ताना अदुमक थमजरी तुंगदसु हाइरिबा नुमित असिदा हराव कुमै इसै नोंमाय लीला ड्रामा मखल अमत्तगी सिनेमा ड्रामाना चिंबा अमत्ता तौबिदनबा अमुकसु हन निंगसिंजरी Manipur State Rural Livelihood Mission na khungang gi mafam singda lariba nupi oibi singbu masa marom dum leptuna sanmetlon fagatna ba amadi mipal tangdan hingba ngamna bagi pandamda leptuna paikhalakpa khongthang gi sarukama oina ngasisu Nambol City Block ki kaino gram panchayat ki manungda laiba Kaubru Kaunu Village Level Federation gi makhada laiba self help group singda Community Investment Fund punna laktara manga gi check SIC singda yenthokre Kaubru Kaunu Village Level Federation District Mission Manager Bisnupur A Amarjit ki meeting makada Kaubru Community Hall kaino thongthakta pangthokiba thoram aduda Nambol Block ki block in charge ki SS Abhijit Kaubru Kaunu BLF ki President Z Tamphasana na chingbana athoiba mithunglen oina sarukya ki thoram ga mari lenana Kaubru Kaunu Village Level Federation gi MBK Puspana khungang da lairiba nupi oibisingda makhoi gi hingbada nungaina amadi makhoi gi sanmitlon fagat handuna amadi self help group kaya semduna madugi makhada khudsa haiba amadi tongan tongan ba activities kaya uthokpa ngamnabagi pandamda Manipur State Rural Livelihood Mission paikhalakpa khongthang aduge saruk ama oina ngasisu kaino thongthaki oina su Kaubru Kaunu BLF ki makhada lairiba SIG singda check sing asi yenthokpani haikhe Manipur State Rural Livelihood Mission gi makhada Nambol Block BMMU gi makhada akhoi gi CIF Fund Haidi Community Investment Fund gi check mana BI Nambol gi Abhijit Khetri Mayum amadi akhoi gi cluster coordinator Sir Lanchemba Lakto mangi makhada CIF Fund check yen thoi ba si khungang da lairiba nupi jingda makhoi gi hingbagi sim ilon gi kaino je phibam je phagal hanba adu gi pandam du da hedi MSRLM gi lokhatpa thodani hai tare DFO Chandel Nasenduna Chandel Giliwa Changning Dalaiba St Paul Higher Secondary School da Jayola Machupna Tongan Tongan ba Thoram Singaloina na Chatharakpa Budara Mathoirak Suba Wildlife Wiki Thoram School asigi mahiroi puna lising amaga chamanga romna sarukya aduna ngase pangthokre Thoram loishin kre Thoram adu da DFO Chandel Dr. N Munal Maitei School asigi Vice Principal Albert Komna athoiba mithunglen sing oikhe Thoram ga mari lenana Dr. N Munal Maitei na palan Thoram ase mai pak na loislabasu sa uchek di chahi chupna kanminasi jiba kaya bunung si haitana faba amadi hatpadagi ngasidi malemgi apunba jiba singi chada humbutara romdi mutkhigadaure auziglem hauriba lemlaki sau check sing asibu kansi balancing oiba ecosystem amathamnaba aikhoi puna sau check sing kalhoba matam oire Khengzoi sak division gi oinasu Khengzoi khulda mafam adugi mahiroi sing Khunja Singh Assam Rifles ke jawan singa loinana awareness program amadi Ujara Singh thaduna pangthokhe Time for us, the youth, you students, to try, not try. You have to do your own duty is to save the animals. Under the Article 51, Clause 1G also, it is the fundamental duty of every citizen of the country to protect environment and wildlife. You know, when I say wildlife, you may always think only the wild animals, birds. It's not. Wild animals include even the plants also. When mankind is trying to save these living animals and the birds, we ignore these three species. Private Schools Development Council PSDC Thobal District Itarataruk Suba Foundation Degi Thoram ngasi Education for Empowerment and Innovation Cyber Team ga loinana
Thawbal Okram Wang Matabada Laiba Frontier Higher Secondary School da pangthokre district asigi manungda laiba private school humbutara mangagi representatives kana sarukya aduna pangthokpa thawram aduda Deputy Commissioner Thawbal Hana Kamai PSDC Thawbal gi President Salam Jotin Zonal Education Officer Thawbal Yengkhom Achobana Chingbana athoiba mithung singoina sarukya khe thawram gi sarukama oina PSDC na konsinba mafam gi school singi best teacher best student ke mana amadi school founder singda memento sing khudol tamki loinana mairoi singi activity kya su utki thawram ga mari lenana jet eo Thawbal Yengkhom Achobana masaga manadana haujikti education system asida ahongba kaya leire oja singna mahiroi singbu takpi tambibada NEP 2020 ge guidelines sing ningthina ngaktuna tamhaningi mahiroi singna su competition kaya da sarukya duna kana hotnaba tangai fade PSDC Thawbalna district asige manungda leiriba mahiroi khunai gi damak hotnariba kaya bu apenba phongdokhe अहम लर्निंग स्टेज की मरोना क्लास सीवॉक की स्टेज है मसीदा कोइना नेशनल एजुकेशन पॉलिसी की मतुना कोइना अहेड रमियम थंगा अंगांग सिंग से मसीदा पावा रीडिंग विद कॉम्प्रिहेंशन अदुगा बेसिक न्यूमेरिकल एबिलिटी से मसी पब्लिक भाषा लेगो नमन लेगो लेगो है मसी होना जगती कोई के लेबाकी इकोनॉमी से मसी याना अशोकबा अदुने अचोबा निगन लेवल ला ये से मसी अफ्रीका रो ले यो बसानी को से कोई खम Moirang SG MLA Thongam Santigi Mityang Makada Center for Rejuvenation of Loktak Lake Watershed and Wetland Moirang Nasinduna Directorate of Environment and Climate Change Directorate of Handlooms and Textiles Amadi Loktak Development Authority Government of Manipur ga punna khutsamnaduna Save Loktak Lake Our Pride and Our Responsibility haibathimda ngarang Loktak Pat ki Takmu Regional Water Sports Complex ta Moirang Kanglairol dagi chatnarakpa khunthak pana amadi khunkha pana haina khaidoktuna hiang tanabagi thoram ama Loktak Dega Marilena Pangthokre Moirang SG MLA Thongam Santi Yauna Mioi Kyana Sarukya Aduna Hiang Tanabagi Thoram Adu Pangthoki Thoramgi Sarukamoina Sep Loktak Haibatim da INA Matters Memorial Complex ta Pangthokiba Painting Amadi Essay Writing Competition gi makok mathang taraba singda case prize amadi certificate sing yenthoki Pangthokiba Hiang Tanabagi Thoram Adu nupi amadi nupa animag draw satki tungda Sep Loktak Haiba Timda Isai Nongmai gi oiba Thoram amasu Pangthoki Panam Film Production ki banner makhada ahan boina puthokadaba akhunba thawai haina mingthonba Manipuri feature film gi aifa thawni thoram ngasi pangthokre Imphalis ki manung chanalaiba Androdam Guest House ta pangthokiba thoram aduda Andro Municipal Council ki chairperson Yumkhaibam Sajo Film Forum Manipur ki chairman Khangembam Kulesor amadi AT Unit 62 ki commander Haikruzdam Anil Kumar na maroiba music wina sarukya ke film asigi story amadi producer Sortin Lai Khumancha Director Eddie Chinga Khamne Film asida Suras nga sepam Ratna Khetrimayum Abenauna Chingbana Maroiba Mamiroi Sing Oina Tongan ba Saktam Langadauri Film asigi cinematography Irom Ibomsa Transport Manglem Makeup Lairang Porampatamadi Costume Manglem Ningthauzamni Thawranga Mari Lenana Wangang Roi Singna Manipur Film gi matangda wafam kya phongtokna ke Hauzik Semliba Tural Gitorban asi amug ising chaurakpa matamda kairak payana lairi mari leinaba department and ningthina semsen biu haituna maibam Konjal Social Progressive Organization ke secretary Kongkham Romonina phongdorakre tuafam asi haukiba September gitang taramanga da thokiba Wavgai Assembly Constituency gi manung chanbada leiba maibam Konjal da Imphal Tural Turban Fit chani hena kai khiba duda nga gi farm kya paithoki batana tana una saba yum taruk ising na senthakiba adugi manung dagi khwaidagi hena soklaba Khetrimayum Nandogi Imungda Mayang Imphal dagi BBA gi former General Secretary Thoksom Irabantana Fesa Kol Khutsinabagi Thoramda Phongdorakhibani Maibam Maya Lekai Dalaiba Community Hall da Pangthokpa Thoram aduda Maibam Konjal Social Progressive Organization gi thomi sing amadi Maibam Maya Lekai Samaj Sembi Nupi Luf ki mioi singsu sarukya ke Now, Sida, Akogi Yamba Sina, Pisa, Bagi Kolama, Sinabiduna,
मागी मांग्रिब लंसिंग अदु लंथुमसिंग अदु मसीगी कोल असिना पैसा अदु तालगा हाइब पोचिंग असे खरदसु मतेंग पांगलो इनुक्ते इयामना फिसाबगी कोल असिबु पीबीबगी दमक्ता एकोगी इयामबा इरामबतबु मतलबे खिबिक्ता एकोई थागतसबु फोंदोक्चरी एकोई होजि होजि असि तोरबाल असि थोलिबा असि खितंग मवंग तादे अमुक चावरागदि अदुम कागिनि अदुना मरि लेनाबनसु असिंग येंजनबिरगा फजना अमुक रेपिड तौरगा थोंबिनबा अइना मयागी मांगदा फोंदोक्चरी Makha tarakpada mafam asida singi chauna chenthakiba yum singda local MNA la lupali sing taratara amadi intending candidate kharana mateng pangba natana lenga ki maikaida gi tengbang amata fangdi haiduna ketrimium nandona phungdurakhe ankraba lantung kitang hangkachana ba haiduna mana phisa kola makak pibiba simu aigi thamoida haraujaba penjaba nungaiba masidagi na penba lejadre sarkar gi maikaida gi di thedokpa kanabadi lejadre adubo aikoigi local MLA na ahambagi oina magna magi local area development degi victim oirba koida palising tara tara pibiduna mana pibiramba pesa aduna jingabal ama makhai ani leiraga ai pakan macha asida kutharaga lejabani masidagi makha tarakpasu mana mateng pang khine haibiram adu hena pang pasu oisanu haiduna aina local ge MLA busu puning chingsinjare November taruk-tagi private hospital singda Pm-Istv amadi PMJAY chatnaroi haiba wafam ase lengak na thubada mityang changbiu haina JDU Manipur State Unit ke Vice President Sanjoy Ahanthemna hairi makna makha tana scheme ani asigi makhada state asigi lairaba imung kayana khudong chaba fangduna lakli Association of Healthcare Providers India Manipur State chapter gi maikaidagi scheme sing asi chatnaroi phongdurakli ba wafam asi laibak thibani state asida laing bang ngamdadana ka hena misimina thokalagani state amadi central government na health scheme ani asigi makhada khudong chaba fanghaliba private hospital singda pithokfam thokpa senfam sing matam sangna pithoraktabadagi firep asi laurakpani November taruk fawbagi manungda athubada pithoktuna makha tana scheme ani asigi khudong chaba lairaba miyamda fanghanbiu haina mari leinaba pumnamakta appeal tawrakli private hospital singda tolaga leriba pithokfam thokpa scheme ani sigi makhada tolaga leriba pithokfam thokpa atonba senfam sing ase outstanding due sing ase pithokpire haraga hairiba khudong chaba si makha tana phanganana ba sinbiu awa ana laiba mayam singsi chief minister gi haksel card leiri prime minister gi haksel card leiri haidana khajik to resuma bungninga harau jari bani aduna Manipur asi thoibi irang asina maram morga awaba mayona dana leiri basigi matakta asigumba awaba ama simu amaga amukan nansin bi bataragadi lairaba ana ayak singi imung sing uba thangba ngamdadana achauba misimina thoani Association of Healthcare Providers India Manipur State chapter gi phungdora iba pawgi wafum si seriously lobire haraga sarkar gi pithokum thoku pesa si pithok piraga awaba si ko onview Nongmagyoiba Financial Literacy Awareness Program ama Kaksing District Manung Chanba Kairak Jomal Makhong Community Hall da pangthokre Thauramaduda Pm-Istv Limited ki BOM ki President P Ranjit Kaksing GP Level MPCS Limited ki President Kulahari amadi Pm-Istv Limited ki BOM ki Vice President Y Subhasandra yauna atai miyoi kyana sarukya ke Pm-Istv Limited ki maikai digi miyoi humfuni thoida loan oina lupa lakh kunmathoi listing kuntra yenthoki haide Fiction and Poetry Club Manipur na sinduna Manipuri Sairing gi numit pangthokre kai sampata laiba State Central Library gi Auditorium Hall da pangthokpa Manipur gi Sairing numit ke thauram aduda Manipuri Saite Parishad Imphal gi President Longjam Joy Chandra Fiction and Poetry Club Manipur gi President Thaudam Netrajit Manipuri Language Advisory Board ki Convener Oiramba Nongmaitam Kiran Kumar amasung NG College Imphal gi Principal Professor Samrai Latpam Santibalana thauram gi athoiba mithunglen sing oina sarukya ke thauram ga mari lenana Fiction and Poetry Club ki sefong mapaugi kulhumdoi suba isu release tokibaga loinana club asigi website amasu thauram ge thoiba mithunglen oikiba Longjam Joy Chandrana launch tauki Fiction and Poetry Club na aiba singda piba Mahakabi Anganghal Sairengi mana asaiba ani yumlembam ibomcha amadi lanboi kabui de pidune kai khumnake Fiction and Poetry Club Manipur gi President Thaudam Netrajitna thauramga mari lainana wafam kya phongdokhe Fiction and the Poetry Club ki pandam di magi logo di magi apamba di Manipur site se India ki level da Pacific ki level da up to dana haidi Dr. Kamal Layo kraba
hijam kamal hijam anganghal aduga chauba kamal anganghan gi matamdagi romanticism gi matamdagi chawkhalak liba Manipur gi sahiत्य se tung chupa tung koina Manipur gi sahiत्य se angakpa phangna prithvi gi level da yam chauna khoigi chawkhatpa adum iba aduga new generation mayam ama irakpa phajaba sahiत्य gi level ama khongchat lama adum leinanaba khanjari Langon puba pakhangba malem semba mapuna malem taiwang panda khongum birakpa kunrak suba thoram classify melekai dalaiba langon puba pakhangba malem semba mapugi laisangda pangthokre pakhangba sayoluf classify awang lekai na sinduna pangthokiba lerang lehut tambagi thoram aduda tongan mafam dagi lakpa mioi kyana sarukya ki thoram aduga mari lenena pakhangba sayoluf classify awang lekai gi mioi amana thoram asi karamba matam dagi karigi damakta pangthoklibano haibagi matangda wafam kaya phongdokhi Magi khuya thambanda hariba korong numisida malemgi oina maitai leiba khapta natana malem asida leiriba lengli paliba pamen pungoi napi pira hairang leirang sa usek lintin jiba punamak sina mapu mangonda thongniba mapu mabu taibang langonda ongere haibasi masak khangba taibang punamaki awaba kopi banumi ni haibase ngasi numisida taaga akhoina magi maphamda rang lehun tambagi thorom ma pangthok jabani Paugi Martana Tenba break amatang luminase. Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudak ta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Breaking the Taramnukchari Makataba Pau Pizari People's Revolutionary Party of Kanglaipak Pripakini Funipal Suba Mapokumon Thoram Lakpasida Ningtam Yawal Lanting the Lakidraba Atoba Tobisingi Mafamda Pripakna Yawal Gikai Kumnaba Utli Haidi People's Revolutionary Party of Kanglaipak Pripaki Interim Council Chairman Ahiba Angomna Kudiak Piduna Thadurak Patirol Asina Awa Chaiteng Mayukna Duna Yelhongai Dagi Nungsi Chanan Hingminarak Liba Ifurupcha Singh Yawolub Sengi Luchingba Singh Amasung Marup Singh Wesia Lamdamda Yawol Iho Tominariba Matul Manau Oiba Yawolup Singh Amadi Otpi Naibiraba Malim gi Miyam gi Mafamda Pripakna Ningtam Yawol gi Yaifa Pauzil Pirakli Miyam da Mitna Kong Singh Haliba Pauche gi Sinfamda Laibiriba Print and Electronic Media gi Ichil Inaw Singh Busu Party gi Nifunipal Suba Mapokumona Lakpa Asida Yawol gi Yaifa Pauzil Pirakli Cherola Sinamaka Taraduna Party gi Nifunipal Suba Mapokumon Lakpa Asida Pripakna Lebak Miyam da Wafam khara thambaga loinana naina biu hairi Lising mga chamapol humfugi matung asida Kanglaipak tumin naronda masing yamna changsilakliba Jin Singh Kanglaipak tana kuki natraga jo hainariba Myanmar gi Saidangbas Singna changsilakpa amadi popi tharaba drug pusilakpada India na athingba pidabani hairi Jin Singna tawningbada tawbada Myanmar gi manungda India na Tauriba adu yanaba makhoida ngaklau piduna thambani India China gi muknaba sidi nongmanomagi hengalak kadabana madugi manil oiriba Jin kuki jo militant singi lebak sem nabagi hotnariba asida India na mapangal thokna thadpa ngamdabana lakadaba chahi khara asida mitai sing national highway da chatpa yagadra haibasi wahang oiri hairi Kanglaipak ki irang thokraba matung chahi aniga tha manga Lairaga, Haukiba September Tara Humdoida, Prime Minister Narendra Modi na Kanglaipak ta laktuna wangang lamba aduda, matam sang na tingzinduna laklaba National Highway hangdoktuna, lamdamasigi miyambu free movement yahanba, masagi maramdam maktada, refugee oina lanjan halaba miyoi, lesing humfubu, hanagi mafamda hanjil handuna, amuk hanna kunda laita hanba, sugi tangtaba fibam ama, lakhanduna matam chupagi oina ingtappa, lakhanabagi road mapte piramtre hairi. Cherola Sinamaka Taraduna Lisingani Kulhumdogi Megi Ohumda Churachandpur Amasung Moredagi Akak Naba Furup Amagi Miyoi Singbu Tantorakli
Tampakta khundariba akaknaba furup amagi bioi singbu National Highway da chatpa yahandaduna chahi ahumgi mayada thamlakliba asi tamthiba amasung yumfam yaugdaba thawongni hairi ningtam lanteng asigidama yeknabagi kaisum sangda fadok oiduna awa chaina khangliba party gi marup sing amadi lesang sitna changsilakliba ningtam yawol iho asida achauba thaugai kaya lauduna ningtam yawol gi lambi yatpiramba hakchangi fibam amasung matamna tangai fadana party dagi pothakraba nungsiraba party bu luching ahal laman khudingma ki mafamda ningtam yawal gi yaifa pausel pizaduna yawal gi kai khumnaba ulli haina jerola sina makhata rakle Kamjong Forest Division gi DA4 Napoleon Rongmai gi mityang makada Kasom Kulen Forest Range na sinduna Kamjong District ki Kasom Kulen Sub Division gi manung chana leiba Kasom Somrei Village Authority gi sanglenda umbudara mathoi suba Wildlife Week lesing ani kun manga gi palan thoram gi saruk ama oina Wildlife Awareness Campaign gi thoram ama pangthokre Human Animal Coexistence saiba pandamda pangthokliba thoram aduda Kasom Somrei Village ke Hatman Alungpam Chinglai Kasom Kulen Forest Range ke Range Officer Mehobam Biren amadi Wildlife Explorer Manipur gi President KH Brajesh na athoibam ithunglen singoina sarukya ke Wildlife Explorer Manipur gi Secretary E Premjit amadi IBCN gi member RK Jotin na resource person oina wangang ke thoramaduga mari lenana Kasom Kulen Forest Range ke Range Officer Ambirena jahi kudingi Wildlife Week ki thoram pangthok nariba asigi wahanthok lehense mioi baga lamlake saujek singa tatna thanaba yadraba mari amasu leiribane lamlake saujek singna miobada tanglaga hingbanate miobana lamlake saujek singi mapal tanglibane bakoi bungak pisen biba amadi matam chana kan biba habase pumnamaki thaudang ni haike मियो लेंगन मरी सुनिता थाना यादव मखोय मखोय डिपेंड तोबते अखोय मियोना वाइल्ड मन मज साना दाम तो सेवया द सुबि डिपेंड तोबने उदुना इन हाजन मदि मसी बुमय बु मतम चाना कंबीबा मसम कोई कहतो पछि को याम दरकार है DA4 Chandel Nasinduna Chakpi Karong Subdivision Goina Chakpi Karong High School da School Asiki Mahiroi Oja Amadi Forest Staff Sing Yauna Umbudarama Toy Suba Wildlife Week Thoram Pangtokre Mahiroi Singna Tharanga Marilena Rally Amasu Chatpagaloina na Uchara Kaya Sutaki Tharam Aduda Range Forest Officer Chakpi Karong Riwen Dausel Kengzoi Bid Office ke Bid Officer ke H Mati Amadi Nungpan Range Forest Office ke Bid Officer T Thomas Analsu Sarukya ke Umbudarama Toy Suba Wildlife Week Thoramasi Kengzoi Block Kengzoi Khulda Range Forest Officer Kengzoi na luchingduna school gi mahiroi khunja amadi Assam Rifles ke personal singaloi punna pangthokani hairi Srimad Bhagavat ki Ras Panchadhyay da yumfam oiraga iningthau bega chandrana hauduklamba Maharashtra Dakhil Tripura dasu lising amaga Chatret Marfudara Nepal da Anishuba Rastar Manikya Maharashtra ki matamda ahan ba oina pangthoki hariba Maharashtra ngasisu pangthokli Tripura lenga ki makada Radhanagar da leiba Sri Radha Madapta Chaniga Kontaret suba Maharashtra jakoi lakliba November marida pangthoklagani Maharashtra asida Manipur dagi JNM Dance Academy ki potharaba Guru Konsam Kumarna Rasdhari oiraga Tripura gi Kumantem Ningol Sunitana Gopi Makok Jingani hairi Loisilakpada maruiba pau amukahna pizari BJP na Manipur manghanaba hotnariba si aikoi mikap thoktuna Manipur kalhaunaba punna hotna minarasi haina hanagi Minister Anloken haikre amadi puyamai tha kibagi chahi chani gamarfudara humdoi suba ningsing numit ke thoram pumanil kanglaipak na sinduna naurem thongda pangthokre Hauzik Pauge oina dia STV sandok chawa Manipuri pau matang asida luchinjare mideng tabri papumna makpo amukahana krumjare